ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯋꯥꯠꯄ ꯑꯅꯤ ꯈꯛꯇꯪ ꯂꯩ, ꯃꯗꯨꯗꯤ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝ꯫ ꯃꯁꯤ ꯑꯩꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯟꯕ ꯅꯠꯇꯦ, ꯏꯟꯇꯔꯅꯦꯠꯇ ꯌꯥꯎꯔꯛꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯁꯣꯏꯕ ꯂꯩꯔꯤꯕ? ꯑꯗꯨꯒ ꯑꯁꯣꯏꯕ ꯑꯁꯤ ꯁꯦꯝꯗꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅ ꯀꯔꯤ? 2020ꯗ ꯅ꯭ꯌꯨ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯀꯔꯝꯕ ꯄꯣꯂꯤꯁꯤ? 30 years ꯍꯦꯟꯅ ꯈꯟꯅꯔꯛꯂꯕ ꯍꯧꯖꯤꯛ ꯈꯛꯇꯪ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯕ ꯄꯣꯂꯤꯁꯤꯅꯤ꯫ ꯍꯣꯏ, ꯍꯥꯏꯅꯕ ꯂꯩ, ꯑꯗꯨꯕꯨ ꯆꯦꯂꯦꯟꯖꯦꯁ ꯈꯔꯗꯤ ꯈꯨꯒꯥꯄꯤ ꯀꯥꯞꯄꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ, ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯗꯕ ꯌꯥꯗꯕ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯗꯤꯁꯀꯁꯟ ꯑꯃ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯧꯕꯤꯌꯨ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡꯗ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯩꯒꯤ ꯃꯤꯁꯟꯅꯤ꯫ ꯑꯗꯨꯅ ꯃꯤꯁꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯔꯛꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ: ꯔꯦꯠ ꯔꯦꯁ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯤ 8ꯀꯤ ꯃꯅꯨꯡꯗ ꯃꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ 130 crore ꯄꯤꯄꯜ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯁ ꯂꯥꯏꯐ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯖꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ? ꯏꯟꯗꯤꯌꯥꯁꯦ ꯂꯤꯃꯤꯠꯂꯦꯁ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯕꯨ ꯅꯝꯊꯕ ꯉꯝꯃꯣꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯄꯔꯄꯁ ꯑꯃꯒꯤꯗꯃꯛꯇ ꯁꯥꯔꯛꯄꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯑꯗꯨꯒꯤ ꯄꯔꯄꯣꯁ ꯑꯗꯨꯕꯨ ꯊꯤꯕꯗ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯉꯥꯡ ꯑꯃꯃꯝꯕꯨ ꯑꯗꯨꯒꯤ ꯔꯦꯠ ꯔꯦꯁ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯃꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯜꯂꯤꯕ ꯔꯦꯠ ꯔꯦꯁ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯗꯤꯐꯤꯅꯤꯁꯟ ꯑꯃ ꯑꯣꯏꯅ ꯔꯦꯠ ꯔꯦꯁ ꯍꯥꯏꯕꯁꯤ "A rat race is that race where the winner gets nothing but the satisfaction that he is ahead of the losers." ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯝꯄꯦꯔꯤꯖꯟꯗ ꯕꯦꯁ ꯇꯧꯔꯒ ꯆꯥꯡꯗꯝꯅꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯁꯣꯟꯊꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯠ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯔꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯀꯌꯥ, ꯃꯅꯤꯄꯨꯔꯒꯤ ꯃꯆꯥ ꯀꯌꯥ ꯑꯇꯣꯞꯄ ꯂꯝꯗ ꯑꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯊꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯝꯁꯤꯡꯗ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯑꯣꯖꯥꯁꯤꯡꯅ ꯖꯦꯂꯔ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯒꯥꯔꯗꯦꯅꯔ ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯏ꯫ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯃꯝꯕꯨ ꯑꯩꯈꯣꯏꯅ ꯈꯦꯠꯅꯅ ꯁꯦꯟꯅꯕꯒꯨꯝ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯗꯦ꯫ ꯄꯥꯝꯕꯤ ꯈꯔꯗꯤ ꯏꯟꯗꯣꯔ ꯑꯣꯏ, ꯄꯥꯝꯕꯤ ꯈꯔꯅ ꯑꯥꯎꯠꯗꯣꯔ ꯑꯣꯏ, ꯄꯥꯝꯕꯤ ꯈꯔꯅ ꯃꯊꯟꯇ ꯄꯪꯄꯥꯟꯗ ꯄꯥꯟꯖꯩ, ꯄꯥꯝꯕꯤ ꯈꯔꯗꯤ ꯐꯁꯤ ꯑꯣꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯨꯟꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯄꯦꯔꯦꯟꯁꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯇꯣꯝꯕ ꯆꯥꯎꯕꯒꯤ ꯃꯆꯥꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯇꯣꯛꯄ ꯇꯥꯏ꯫ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯅꯠꯇꯕ ꯄꯥꯁ ꯇꯥꯏꯝ ꯇꯧꯅꯕ ꯍꯣꯕꯤ ꯑꯃꯃꯝ ꯊꯤꯕ ꯃꯊꯧ ꯇꯥꯏ꯫ ꯅꯪꯅ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ꯫ ꯑꯩꯅ ꯈꯪꯕꯗ ꯐꯟꯕ꯭ꯔꯦꯟ ꯀꯧꯕ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗ ꯅꯈꯣꯏꯅ ꯒꯦꯝꯁꯀꯤ ꯃꯇꯦꯡꯅ ꯃꯦꯠꯁ ꯇꯝꯕ ꯌꯥꯏ꯫ ꯔꯦꯠ ꯔꯦꯁ ꯑꯁꯤꯗꯒꯤ ꯏꯁꯥꯕꯨ ꯂꯥꯞꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯧꯔꯤꯕ ꯔꯦꯁ ꯑꯗꯨ ꯀꯔꯝꯕꯅꯣ, ꯂꯝꯖꯦꯟ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯗ꯭ꯔꯥ? ꯃꯊꯪꯒꯤ ꯐꯣꯜ ꯅꯝꯕꯔ 2 ꯍꯥꯏꯇꯥꯔꯦ, ꯑꯁꯤꯅ ꯔꯣꯠ ꯂꯔꯅꯤꯡ, ꯆꯤꯟꯐꯥ ꯄꯨꯕꯒꯤ ꯆꯠꯅꯕꯤꯁꯤ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯏꯟꯁꯀꯤ ꯁꯦꯂꯦꯕꯁꯀꯤ ꯑꯍꯥꯟꯕ ꯆꯦꯞꯇꯔꯗ ꯄꯦꯔꯤꯌꯣꯗꯤꯛ ꯇꯦꯕꯜꯅ ꯑꯍꯥꯟꯕ ꯆꯦꯞꯇꯔ ꯃꯗꯨꯗ 116 ꯏꯂꯤꯃꯦꯟꯠ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝꯗ 118 ꯏꯂꯤꯃꯦꯟꯠꯁꯇꯤ ꯗꯤꯁꯀꯣꯚꯔ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇ ꯑꯞꯗꯦꯠ ꯇꯧꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯣ ꯈꯇꯪ ꯏꯌꯣꯅ ꯍꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡꯗ ꯇꯥꯏꯄꯣ ꯌꯥꯎꯔꯝꯃꯒꯗꯤ, ꯐꯤꯜ ꯏꯟ ꯕ꯭ꯂꯦꯡꯒꯨꯝꯕ ꯃꯦꯜꯂꯀꯥꯟꯗ ꯇꯥꯏꯄꯣ ꯌꯥꯎꯔꯝꯃꯒꯗꯤ ꯇꯥꯏꯄꯣ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯅ ꯏꯌꯣ ꯍꯥꯏ, ꯅꯠꯇ꯭ꯔꯗꯤ ꯃꯥꯔꯛ ꯀꯛꯀꯅꯤ, ꯍꯥꯐ ꯃꯥꯔꯛ ꯀꯛꯀꯅꯤ, 1 ꯃꯥꯔꯛ ꯀꯛꯀꯅꯤꯅ ꯍꯥꯏ꯫ ꯑꯗꯣ ꯍꯥꯐ ꯃꯥꯔꯛꯀꯤ ꯚꯦꯂꯨꯗꯤ 99 ꯐꯪꯕ ꯁ꯭ꯇꯨꯗꯦꯟ ꯑꯃꯗꯤ 34 ꯃꯥꯔꯛꯁ ꯐꯪꯕ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯗꯅ ꯈꯪꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗꯗꯤ ꯀꯔꯤꯅꯣ? ꯅꯪꯅ ꯈꯪꯕ ꯅꯣꯂꯦꯖ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯑꯗꯨꯕꯨ ꯇꯦꯅꯋꯥꯗꯧꯅ ꯆꯤꯟꯐꯥ ꯐꯥꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯅꯔꯤ꯫ ꯑꯗꯨꯅ ꯆꯠꯅꯕꯤ ꯑꯁꯤꯅ ꯄꯨꯔꯛꯄ ꯔꯤꯖꯜꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯣꯁꯥꯝꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ 80% ꯑꯣꯐ ꯗ ꯏꯟꯖꯤꯅꯤꯌꯔ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ, ꯆꯍꯤ 4 ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯏꯟꯖꯤꯅꯤꯌꯔ ꯑꯃꯃꯝ ꯑꯣꯏꯔꯒꯁꯨ 80% ꯑꯣꯐ ꯗ ꯏꯟꯖꯤꯅꯤꯌꯔꯗꯤ ꯏꯟꯗꯁꯇ꯭ꯔꯤꯅ ꯄꯥꯝꯕ ꯁ꯭ꯀꯤꯜ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯑꯅꯧꯕ ꯌꯥꯝꯅ ꯄ꯭ꯔꯣꯃꯤꯁꯤꯡ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯃꯕꯨꯗꯤ ꯂꯥꯛꯑꯦ꯫ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯐ ꯗ ꯁ꯭ꯇꯨꯗꯦꯟꯗꯗꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯥꯌꯣꯛꯅꯗꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯅꯣꯂꯦꯖꯄꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯀꯔꯝꯕ ꯅꯣꯂꯦꯖ? ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ, ꯏꯕ ꯂꯣꯏꯔꯦ, ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯣꯂꯦꯖ ꯅꯠꯇꯕ
karamba knowledge oiba akhoi personal growth ta mating pangba. Number 3 da missing education. Nangi life ta nangna tawning bato adubu akhoina akhoigi punchi hingbada tawdaba yadaba compulsory oiraba thaba khara dilay khara oina pallabada how do we send a good email akhoina karamna fajaraba email ama thagani how do we express our thought and emotion akhoina akhoigi aning pamba adu karamna phone thokani how do we file our taxes akhoina akhoigi tax return karamna file tawgani haibaduni masi pumnama asi akhoina akhoigi punchida changdaba yadaba maram amani adubu masigi knowledge asi di akhoigi school system hujik education system jida missing oi parents amasung satra khudimak career counseling gi mathok tari maramdi ngasigi walasida anoba career option mayam leire madugi maramda parents oiriba singna khangdaba asigumbo opportunity mayam jigi education akhoigi hujiki education system asida yaudri akhoigi walasi hujikti yamna yangna change lai amasung masamo olakli aduga miku khudingi anoba career option mayam amasu tholakli gi maramda akhoina yariba makhai athuba matamda khangdokadabani tamthokadabani thuna tamthokliba makhai maram aduda akhoina khangba hanba ngamgadoribani career gina akhoigi isa isa gi life ana khamba bukta akhoigi responsibility mayam lay adubu isa gi wakhal kamaina khangani haibase akhoigi huji janariba education system asidadi tambidri haibadi how to make a right choice haibasi akhoigi huji ki education system asida yaudri akhoina kari tawba yai akhoina akhoigi school da tambiraktaba mayam adu tamnaba atopa lambi thiba tabani masidi akhoida maru oiba information kaya akhoigi fingertip asida ya leire haibadi internet sizinaraga akhoina khangdokpa yaba information khudimak internet ta youtube ta noina ma yauduna leire internet ta akhoigi isa gi personality khangdokpa yaba tools mayam amasu lei. Number 4 da learning from sports akhoina physical amasu mental fitness sport ama sanaraga di sport adudagi phangba ngamgani sport na akhoi bu challenges ama bu face kamaina tawgani haibasu tambi karamna stress bu handle tawgani haibasu sport ama sanarabadi sport adudagi matengna akhoina tamba ngamgani success katana tana failure su akhoina karamna deal tawgani haibadi sport tagi tamba ngamgani madubumna mag adusu nungaina sana UNICEF na lamjama dagi henna research ama pangthokhi aduda chahum dagi henba lamna sport ama sung development activities ki matengna angang singbu education piki Africa country kharadadi like tambada interest sung lei taba angang kharasu football gi matengna punsida changdaba yadraba knowledge kharasu tambi bangamki sana na physics tambiki sana na angang singda teamwork tambiki sana na lamaduda crime gi rate su handaki karigino haibada huranbada phangba thrill ado makhoina atopa mafam amadagi phangki akhoina kari tawba yabagi oja singna makhoi gi subject singbu entertaining ohan batai akhoi gi life tasu oja amadi leramgani haidi akhoina like tamba loiraga kawba ngamdaba oja khara makhoida kari gumba magul ama mayam manadaba magul amdi chelamgani na yamna natana 1% extra enthusiasm 1% extra interest in students 1% extra jokes and laughter adugi matengna subject amu medicine dagi hawraba mithai ama onthokpa ngamgani sport education bu competition ama khakta natana practice ama oina angang singda tambiba mathau tare puzzles game metal sport mayam asiju angang amagi education da yamna mateng oi masigi system asi sport kamari sungle lenadaba oja singnaju yamna irai laina adopt toraga angang singbu like tambibada mateng pangba ngamgani parents ama oina akhoigi angang singbu makhoida sanabagi matam bibatai maramdi hainabale a playground can teach your children much more than a classroom you can't even imagine aduga khwaidagi maru oiba aina ju maru oina khanjaba no respect for our teacher global teacher status index na high madudi world gi khwaidagi list pet oiba oja singi marakta akhoigi india gi oja sing su yauri chai khudingi akhoigi india da 2.8 crore gi mi masing hengalali ngasi su 50% of the Indian population asi chahi kun manga gi makhada leiba angang singna oiri that's why we can call India a young country singda yamna desperate oina huji need of the time haitare madudi decent education phangna bo hotna ba asini adubu India dadi huji phawuda 8000 government school singda oja ama phawu leitri ideal class ama oina class amada 20 student khatang leigadabani adubu huji India amasu manipur dadi class amada student amadagi hena leiba school zu mayam le ama leiri maramdi makhoi singbu tapinaba huji phawba oja
ꯂꯩꯇ꯭ꯔꯤ ꯁꯔꯚ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ 3.74 lakh ꯑꯣꯖꯥꯒꯤ ꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯇꯥꯏ ꯃꯗꯨꯗꯤ Indian is to invest in our education ꯑꯗꯨꯕꯨ ꯁꯤꯒꯤ ꯏꯟꯚꯦꯁꯃꯦꯟ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯈꯛꯇꯪ ꯁꯦꯝꯒꯠꯄ ꯅꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕ ꯑꯣꯖꯥ ꯍꯥꯞꯄ ꯍꯥꯏꯕꯁꯤꯁꯨ ꯏꯟꯚꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯄꯦꯛꯇꯦꯕꯜ ꯁꯦꯂꯔꯤ ꯑꯃ ꯄꯤꯕ ꯃꯊꯧ ꯇꯥꯔꯤ ꯃꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯒꯠꯄꯗ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯕꯨ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯝꯕꯔꯁꯦ ꯉꯥꯛꯇꯪ ꯊꯝꯃꯒ ꯍꯟꯗꯛꯇꯅꯤ 2020ꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯑꯣꯖꯥꯁꯤꯡꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯀꯔꯝꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯈꯤꯕꯒꯦ ꯃꯁꯤ ꯕꯤꯁꯦꯁ ꯁꯥꯏꯀꯜ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠ ꯄꯦꯔꯦꯟꯠꯁ ꯑꯃꯁꯨꯡ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯔꯦꯁꯄꯦꯛ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯗꯒꯤ ꯑꯍꯩꯕ ꯑꯐꯕ ꯑꯣꯖꯥꯁꯤꯡꯗꯤ ꯑꯇꯥꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯤꯁ ꯍꯦꯟꯒꯠꯂꯛꯂꯦ ꯐꯤꯁ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯄꯦꯔꯦꯟꯠꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯍꯟꯕꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯨ ꯂꯩꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯦꯔꯦꯟꯠꯁꯤꯡꯗꯨꯅ ꯀꯝꯗꯧꯏ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯇꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯕꯤꯁꯦꯁ ꯁꯥꯏꯀꯜꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯏꯖꯨꯀꯦꯁꯟꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯒꯦꯞ ꯍꯦꯟꯒꯠꯂꯛꯂꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯒꯤ ꯍꯤꯗꯟ ꯇꯦꯂꯦꯟꯠ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯏꯖꯨꯀꯦꯁꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯟꯊꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯕꯁꯨ ꯀꯌꯥ ꯑꯃ ꯁꯦꯝꯗꯣꯛꯂꯕꯁꯨ ꯄꯣꯠꯁꯛ ꯑꯅꯤ ꯈꯛꯇꯗꯤ ꯂꯩ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯃꯗꯨꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯝꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤ ꯑꯦꯟꯊꯨꯖꯤꯌꯥꯖꯝ ꯑꯗꯨꯅꯤ ꯁꯤꯒꯨꯝꯕ ꯁꯤꯝꯄꯜ ꯑꯣꯏꯔꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯣꯝꯗ ꯄꯨꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯩ